ꯁꯦ ꯐꯖꯅ ꯌꯣꯁꯦ ꯃꯥꯟꯅꯕꯤꯌꯣ ꯀꯅꯥ ꯑꯣꯏꯖꯥꯠꯅꯣ ꯍꯜꯂꯣ ꯍꯜꯂꯣ ꯇꯥꯖꯤꯇꯦꯟ ꯀꯅꯥꯗ ꯇꯧꯕꯤꯕꯅꯣ ꯁꯤꯗꯤ ꯖꯤꯇꯦꯟ ꯅꯠꯇꯤꯌꯦ ꯑꯩꯒꯤꯁꯦ ꯔꯣꯡ ꯅꯝꯕꯔ ꯑꯣꯏꯔ ꯃꯥꯜꯂꯦ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦꯀꯣ ꯂꯥꯟꯅ ꯈꯟꯕꯤꯅꯨꯀꯣ ꯍꯣꯏ ꯊꯝꯃꯒꯦ ꯄꯥꯊꯣꯛꯑꯣꯁꯦ ꯉꯁꯥꯏ ꯁꯥꯔꯅꯗꯤ ꯇꯥꯖꯤꯇꯦꯟ ꯅꯝꯕꯔꯅꯦꯅ ꯄꯤꯔꯛꯏꯅꯦꯕꯁꯦ ꯑꯩꯅ ꯅꯝꯕꯔꯗꯣ ꯅꯝꯕꯗ ꯁꯣꯏꯈ꯭ꯔ ꯖꯥꯠꯂꯅꯦ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯂꯩꯁꯥꯕꯤ ꯑꯣꯏꯖꯥꯠꯂꯣ ꯈꯣꯟꯖꯦꯜꯗꯤ ꯐꯖꯩꯅꯦ ꯑꯃꯨꯛꯀ ꯇꯧꯁꯟꯒꯦ ꯑꯦ ꯍꯧꯖꯤꯛꯀꯤ ꯅꯝꯕꯔꯗꯨ ꯅꯠꯇ꯭ꯔꯣ ꯁꯤꯗꯤ ꯍꯜꯂꯣ ꯁꯤꯁꯦ ꯑꯁꯦꯡꯕꯩ ꯇꯥꯖꯤꯇꯦꯟꯒꯤ ꯅꯠꯇꯕ꯭ꯔꯣ ꯇꯥꯖꯤꯇꯦꯟ ꯍꯣꯏꯒꯤ ꯅꯠꯇꯦꯅ ꯉꯁꯥꯏꯅ ꯍꯥꯏꯖꯈ꯭ꯔꯗꯨꯗꯤ ꯁꯣꯝꯁꯤꯕꯨ ꯉꯥꯎꯔꯕꯣ ꯀꯩꯒꯤꯅꯣ ꯍꯟꯖꯤꯟ ꯇꯧꯔꯛꯏꯁꯤꯕꯣ ꯔꯣꯡ ꯅꯝꯕꯔꯅꯤ ꯍꯥꯏꯔꯒ ꯑꯗꯣꯝꯅ ꯍꯪꯕꯤꯔꯤꯕ ꯖꯤꯇꯦꯟꯗꯣ ꯅꯠꯇ꯭ꯔꯦꯕ ꯑꯝꯇ ꯁꯥꯎꯔꯛꯈꯤꯅꯨ ꯀꯩꯗꯧꯔꯒꯦ ꯑꯦ ꯀꯩꯅꯣ ꯃꯥ ꯍꯥꯏꯁꯤꯕꯣ ꯁꯣꯝꯒ ꯈꯪꯅꯕ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯇꯥꯖꯤꯇꯦꯟ ꯍꯣꯏꯒꯤ ꯅꯠꯇ꯭ꯔꯦꯕꯨꯗꯤ ꯈꯪꯉꯦ ꯀꯩ ꯂꯝ ꯑꯣꯏꯕꯤꯔꯕꯅꯣ ꯁꯤꯗꯤ ꯑꯋꯥꯡ ꯈꯨꯅꯧꯅꯦ ꯑꯋꯥꯡ ꯈꯨꯅꯧꯅꯦꯕ ꯊꯝꯃꯒꯦ ꯀꯥꯟꯅꯗꯕꯗ ꯋꯥꯊꯤ ꯋꯥꯔꯦꯝ ꯈꯥꯏꯔꯤꯅꯤꯅ ꯁꯦ ꯏꯊꯣ ꯁꯤꯗꯤ ꯋꯥꯈꯜ ꯑꯃ ꯂꯩꯗ ꯊꯥꯏꯅꯒꯤ ꯄꯥꯈꯪ ꯄꯨꯟꯁꯤꯗ ꯅꯤꯡꯁꯤꯡꯉꯩꯗ ꯍꯦꯔꯥ ꯁꯤꯗꯤ ꯅꯝꯗꯅ ꯈꯪꯅꯗ ꯌꯥꯗ꯭ꯔꯦ ꯇꯣꯏꯅ ꯁꯨꯝ ꯇꯧꯁꯤꯜꯂꯛꯑꯒꯗꯤ ꯃꯥꯁꯨ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯀꯅꯤꯗꯅ ꯁꯤꯗꯤ ꯉꯔꯥꯡꯒꯤ ꯅꯝꯕꯔꯗꯨꯅꯤꯅꯦ ꯑꯃꯨꯛ ꯑꯦ ꯄꯥꯏꯈꯠꯂꯛꯇꯤꯅꯦ ꯁꯤꯗꯤ ꯐꯣꯟꯁꯦ ꯀꯛꯊꯠꯀꯦ ꯑꯥꯏ ꯀꯩꯅꯣ ꯐꯣꯟꯒ ꯀꯛꯊꯠꯂꯛꯏꯅꯦ ꯁꯤꯗꯤ ꯑꯃꯨꯛꯀ ꯇꯧꯁꯟ ꯈꯪꯅꯤꯕ ꯃꯁꯤ ꯅꯨꯄꯥꯁꯦ ꯑꯅꯝ ꯌꯥꯝ ꯀꯟꯗꯣꯔꯤ ꯊꯤꯅ ꯉꯥꯡꯒꯦ ꯄꯥꯏꯈꯠꯂꯒ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯐꯣꯟ ꯄꯪꯇꯧ ꯇꯧꯔꯛꯏꯁꯦ ꯑꯩꯉꯣꯟꯗ ꯀꯩ ꯋꯥꯡꯅꯣ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡ ꯇꯧꯔꯛꯄꯅꯤ ꯀꯩꯅꯣ ꯅꯪꯅ ꯃꯔꯣꯟ ꯑꯃꯕ ꯄꯨꯡꯆꯥꯎꯗ ꯁꯥꯎꯏ ꯑꯝꯇ ꯇꯞꯊꯣꯛꯎ ꯀꯩꯗꯧꯔꯒꯦ ꯑꯗꯣꯝꯒ ꯑꯩꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯗꯅ ꯐꯣꯟ ꯇꯧꯔꯛꯏꯅꯣꯕ ꯉꯔꯥꯡ ꯅꯨꯡꯗꯥꯡꯁꯨ ꯐꯣꯟ ꯇꯧꯔꯛꯏ ꯇꯨꯝꯃꯝꯗꯥꯏꯗ ꯊꯑꯣꯏꯅ ꯄꯥꯏꯔꯣꯏꯅ ꯄꯥꯏꯗ꯭ꯔꯤꯅꯦ ꯅꯪ ꯇꯧꯔꯛꯏꯗꯣ ꯈꯪꯉꯦ ꯑꯩꯁꯨ ꯀꯩꯒꯤꯅꯣ ꯅꯪ ꯑꯗꯨ ꯌꯥꯝ ꯁꯥꯎꯏꯗꯨꯕꯣ ꯅꯪ ꯅꯃꯥꯏꯗꯣ ꯃꯤꯀꯥꯏ ꯈꯪꯃꯟꯗꯦꯀꯣ ꯀꯔꯤ ꯃꯔꯤ ꯂꯩꯅꯗꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯃꯔꯤ ꯊꯣꯛꯅꯒꯦꯕꯣ ꯀꯩ ꯋꯥꯍꯪꯅꯣ ꯑꯗꯨꯗꯤ ꯍꯧꯖꯤꯛꯇꯤ ꯅꯝꯕꯔ ꯂꯩꯅꯔꯕꯅꯤꯅ ꯏꯕꯥꯅꯤ ꯈꯪꯅꯔꯁꯤꯗꯤ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯟꯅꯔꯗꯕꯅꯤ ꯀꯩꯅꯣ ꯀꯔꯤꯕ ꯏꯕꯥꯅꯤ ꯈꯪꯅꯔꯦꯕ ꯊꯝꯃꯣ ꯍꯦꯔꯥ ꯃꯥꯅꯗꯗꯤ ꯉꯝꯍꯜꯂꯔꯣꯏꯗ ꯍꯟꯖꯟ ꯇꯧꯁꯟꯒꯦꯕ ꯌꯥꯔꯛꯑꯦ ꯐꯔꯦ ꯌꯥꯔꯛꯇ꯭ꯔꯦ ꯐꯔꯦ ꯑꯩꯁꯨ ꯅꯨꯄꯥꯅꯤ ꯀꯩꯅꯣ ꯏꯆꯦ ꯊꯤꯅ ꯉꯥꯡꯉꯨ ꯌꯥꯗ꯭ꯔꯣ ꯅꯨꯄꯥꯗꯣ ꯍꯟꯖꯤꯟ ꯇꯧꯔꯛꯄꯗꯩꯗꯤ ꯑꯩꯁꯨ ꯉꯥꯡꯉꯤꯅꯦ ꯑꯗꯨ ꯅꯨꯄꯥꯗꯨꯅ ꯅꯪꯁꯦ ꯀꯃꯥꯏꯅ ꯈꯪꯉꯤꯖꯥꯠꯅꯣꯕ ꯈꯪꯗꯦꯗ ꯑꯩꯁꯨ ꯅꯪꯒꯤ ꯅꯝꯕꯔꯗꯨꯅ ꯀꯃꯥꯏꯅ ꯈꯪꯉꯤꯖꯥꯠꯅꯣ ꯃꯥꯒꯤꯗꯣ ꯔꯣꯡ ꯅꯝꯕꯔ ꯑꯣꯏꯕ ꯖꯥꯠꯅꯤꯗ ꯅꯨꯄꯤꯒ ꯑꯣꯏꯕꯗꯨꯗ ꯍꯟꯖꯤꯟ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤꯌꯦ ꯍꯣꯏ ꯑꯗꯨꯁꯨ ꯃꯥꯜꯂꯦ ꯅꯨꯄꯥꯗꯣ ꯅꯨꯄꯤꯗ ꯈꯔ ꯆꯣꯞꯄ ꯅꯨꯄꯥꯗꯤ ꯑꯣꯏꯗꯧꯔꯤ ꯑꯣꯐꯤꯁ ꯃꯇꯝꯁꯨ ꯋꯥꯠꯂꯤ ꯃꯇꯝ ꯐꯪꯉꯤꯉꯩꯁꯤꯗ ꯑꯝꯇ ꯇꯧꯍꯧꯒꯦꯁꯦ
ꯇꯧꯕ ꯇꯧꯔꯕ ꯃꯥ ꯑꯗꯨꯝ ꯁꯥꯎꯔꯛꯑꯗꯕꯅꯤ ꯉꯁꯤ ꯅꯨꯄꯥꯗ ꯑꯃꯨꯛ ꯇꯧꯔꯦ ꯉꯁꯤꯗꯤ ꯆꯞ ꯆꯥꯕꯤ ꯑꯃ ꯉꯥꯡꯅꯔꯒꯦ ꯀꯩꯒꯤꯅꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯐꯣꯟ ꯇꯧꯕꯤꯔꯛꯏꯁꯤꯕꯣ ꯅꯍꯥꯟꯗꯒꯤ ꯔꯣꯡ ꯅꯝꯕꯔꯅꯤ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯁ ꯑꯝꯇ ꯁꯥꯎꯈꯤꯅꯨꯕ ꯄꯥꯈꯪꯅ ꯂꯩꯁꯥꯕꯤꯗ ꯐꯣꯟ ꯇꯧꯕꯗ ꯑꯗꯨ ꯌꯥꯝ ꯁꯥꯎꯋꯤꯗꯣ ꯀꯩꯒꯤꯅꯣꯕ ꯄꯥꯈꯪꯅ ꯂꯩꯁꯥꯕꯤꯗ ꯐꯣꯟ ꯇꯧꯕ ꯌꯥꯗꯕ꯭ꯔꯕ ꯄꯥꯈꯪꯅ ꯂꯩꯁꯥꯕꯤꯗ ꯀꯣꯜ ꯇꯧꯕ ꯌꯥꯗꯕ꯭ꯔꯥ ꯀꯥꯏꯅ ꯆꯨꯝꯗ꯭ꯔꯣ ꯍꯥꯏꯁꯦ ꯅꯪꯒ ꯑꯩꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯗꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯇꯣꯏꯅꯣꯕ ꯐꯣꯟ ꯅꯇꯧ ꯈꯨꯗꯤꯡꯒꯤ ꯅꯪꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯒꯦ ꯀꯔꯤ ꯃꯔꯤ ꯂꯩꯅꯒꯦ ꯁꯤ ꯍꯦꯛꯇ ꯍꯥꯏꯔꯛꯑꯦꯃꯤ ꯀꯔꯤꯅꯣ ꯈꯪꯗꯦꯕ ꯅꯨꯡꯁꯤꯗꯅꯅꯦ ꯐꯣꯟ ꯇꯧꯔꯛꯄ ꯉꯔꯥꯡ ꯅꯠꯇ꯭ꯔꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯐꯣꯟ ꯇꯧꯔꯛꯀꯅꯣ ꯍꯥꯏꯈ꯭ꯔꯤꯗꯣ ꯍꯣꯏꯅꯦ ꯅꯪ ꯇꯧꯔꯛꯀꯅꯣ ꯍꯥꯏꯔꯁꯨꯅꯦ ꯑꯩꯗꯤ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤ ꯆꯦ ꯅꯪ ꯅꯨꯡꯁꯤꯔꯛꯑꯕꯅꯤꯅ ꯌꯥꯝꯅ ꯑꯅꯪ ꯀꯟꯕ ꯅꯨꯄꯥꯗꯨꯔ ꯐꯣꯟ ꯇꯧꯔꯛꯏꯗꯣ ꯍꯣꯏ ꯑꯩ ꯑꯝꯇ ꯄꯥꯏꯒꯦ ꯏꯆꯦ ꯍꯜꯂꯣ ꯑꯩꯈꯣꯏ ꯆꯦꯗ ꯀꯩ ꯍꯥꯏꯅꯤꯡꯉꯤꯅꯣ ꯑꯩ ꯃꯅꯥꯎꯅꯨꯄꯤꯅꯦ ꯀꯩꯒꯤꯅꯣ ꯍꯟꯖꯟ ꯍꯟꯖꯟꯅ ꯑꯩꯈꯣꯏ ꯆꯦꯗ ꯐꯣꯟ ꯇꯧꯔꯛꯏꯁꯤꯕꯣ ꯑꯩꯅ ꯅꯣꯏ ꯆꯦꯁꯤ ꯅꯨꯡꯁꯤꯔꯛꯑꯕ ꯔꯣꯡ ꯅꯝꯕꯔ ꯇꯥꯕꯗꯒꯤ ꯈꯪꯅꯔꯛꯄꯅꯦ ꯅꯣꯏ ꯆꯦꯒ ꯑꯩꯈꯣꯏ ꯆꯦꯁꯦ ꯅꯨꯡꯁꯤ ꯄꯥꯝꯃꯦꯕ ꯍꯣꯏ ꯈꯣꯟꯖꯦꯜ ꯁꯨꯝ ꯇꯥꯕꯗꯒꯤ ꯊꯃꯣꯏꯁꯦ ꯅꯨꯡꯁꯤꯕ ꯐꯥꯎꯔꯕ ꯁꯣꯝꯁꯤꯕꯨ ꯀꯩ ꯂꯝꯗꯒꯤꯅꯣ ꯑꯩ ꯁꯔꯦꯡ ꯈꯨꯟꯗꯒꯤꯅꯦ ꯍꯧꯖꯤꯛꯅ ꯀꯩ ꯍꯣꯠꯅꯔꯤꯕ ꯑꯩꯕꯨꯔꯣ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ LDC ꯑꯣꯏꯅ ꯂꯩꯖꯕꯅꯤ ꯑꯗꯨꯗꯤ ꯁꯦꯜ ꯌꯥꯝ ꯄꯥꯏꯔꯝꯗꯧ ꯃꯥꯜꯂꯤꯕꯨ ꯇꯣꯂꯣꯞ ꯆꯥꯕꯅꯤꯅ ꯄꯥꯏꯗꯦꯗ ꯁꯦꯜ ꯌꯥꯝ ꯄꯥꯏꯕ ꯃꯤꯗꯤ ꯅꯠꯇꯦꯗ ꯍꯤꯡꯅꯕ ꯁꯤꯟꯐꯝ ꯈꯔꯗꯤ ꯂꯥꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯗ ꯌꯥꯗ꯭ꯔꯦ ꯀꯩ ꯃꯇꯦꯡꯅꯣ ꯑꯩꯅ ꯉꯝꯒꯗꯕ ꯑꯣꯏꯔꯒꯗꯤ ꯑꯩ ꯑꯗꯨꯝ ꯄꯥꯡꯖꯒꯦ ꯍꯟꯗꯛꯁꯦ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯒꯤ 8K ꯃꯨꯛ ꯆꯤꯟꯕ 8K ꯍꯥꯏꯕꯗꯤ 9,000ꯅꯤꯀꯣ ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯦ ꯑꯎꯟꯄꯣꯠ ꯃꯔꯨꯞ ꯑꯃ ꯌꯥꯎꯔꯤꯕ ꯑꯣ ꯌꯥꯝ ꯐꯩꯅꯦ ꯑꯩꯈꯣꯏ ꯆꯦ ꯌꯥꯍꯟꯕꯕꯨꯗꯤ ꯑꯩꯅ ꯉꯝꯃꯤꯅꯦ ꯁꯣꯝꯅ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯃꯇꯦꯡ ꯄꯥꯡꯕꯤꯗ ꯌꯥꯗ꯭ꯔꯦꯀꯣ ꯑꯩ ꯑꯗꯨꯝ ꯉꯝꯅꯕ ꯃꯇꯦꯡ ꯄꯥꯡꯖꯒꯦ 9,000 ꯈꯛꯇꯅ ꯌꯥꯒꯗ꯭ꯔꯣ ꯌꯥꯔꯅꯤꯗ ꯌꯥꯝ ꯍꯦꯟꯅ ꯍꯥꯏꯖꯔꯣꯏꯗ ꯑꯣ ꯑꯗꯣ ꯍꯌꯦꯡꯁꯦ ꯀꯥꯏꯗ ꯊꯦꯡꯅꯁꯤꯅ ꯍꯥꯏꯅꯣ ꯃꯐꯝꯗꯨꯗꯤ ꯑꯩꯈꯣꯏ ꯆꯦꯒ ꯑꯩꯒ ꯇꯥꯟꯅꯔꯒ ꯍꯥꯏꯔꯛꯑꯒꯦ ꯃꯦꯁꯦꯖꯇ ꯍꯥꯏꯔꯛꯑꯒꯦꯕ ꯑꯗꯨꯗꯤ ꯊꯝꯃꯒꯦꯀꯣ ꯍꯣꯏ ꯍꯣꯏ ꯊꯝꯃꯦ ꯑꯅꯝꯕꯨ ꯀꯜꯂꯗꯤ ꯎꯅꯗꯣꯔꯦꯅꯤꯁꯦ ꯀꯩꯅꯣ ꯏꯕꯦꯝꯃ ꯃꯁꯛꯁꯨ ꯈꯪꯅꯗꯕ ꯅꯨꯄꯥꯗꯨꯗ ꯅꯪ ꯍꯥꯏꯗꯨꯕ ꯏꯆꯦ ꯀꯩꯝ ꯋꯥꯔꯨꯔꯅꯨ ꯃꯁꯤ ꯅꯨꯄꯥꯁꯦ ꯑꯩ ꯆꯞ ꯆꯥꯕ ꯑꯃ ꯈꯪꯍꯟꯒꯦ ꯊꯥꯗꯣꯏ ꯃꯔꯨꯞꯀꯤ ꯄꯩꯁꯥꯗꯣ ꯄꯨꯊꯣꯔꯛꯑꯣꯍꯦ ꯂꯝꯕꯤ ꯊꯣꯛꯏꯉꯩꯁꯤꯗꯅꯦ ꯑꯩ ꯄꯤꯊꯣꯛꯑꯝꯃꯒꯦ ꯀꯩꯅꯣ ꯇꯥꯃꯣ ꯇꯥꯡ 10ꯗꯤ ꯋꯥꯠꯂꯤꯗꯨꯗꯤ ꯇꯥꯡ 10 ꯅꯪꯅꯕ ꯄꯤꯒꯗꯕ ꯅꯠꯇ꯭ꯔꯣ ꯑꯁ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯄꯤꯔꯁꯨ ꯌꯥꯏ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯍꯣꯏ ꯄꯨꯊꯣꯔꯛꯑꯒꯦ ꯇꯥꯃꯣꯁꯦ ꯀꯣꯟꯅ ꯑꯗꯨꯝ ꯄꯤꯔꯁꯨ ꯌꯥꯕꯗꯨꯕꯨ ꯑꯩꯅ ꯁꯤꯟꯕꯗꯅꯦ ꯋꯥ ꯃꯈꯥ ꯇꯥꯔꯛꯀꯅꯨ ꯆꯠꯂꯨꯈꯤꯒꯦ ꯑꯉꯥꯡꯗꯣ ꯐꯖꯅ ꯌꯦꯡꯁꯤꯜꯂꯝꯃꯨꯀꯣ ꯃꯁꯥ ꯉꯝꯗ꯭ꯔꯤꯗꯣ ꯂꯦꯝꯕꯤꯌꯥ ꯌꯨꯝꯗ ꯍꯜꯂꯁꯤꯔꯣ ꯉꯥꯏꯈꯣꯗ ꯏꯆꯦ ꯇꯍꯥꯒꯅꯨ ꯄꯥꯈꯠꯀꯅꯨ ꯀꯩꯗꯧꯔꯒꯦ ꯑꯩꯅ ꯁꯤꯟꯕꯗꯣ ꯑꯗꯨꯗ ꯌꯥꯎ ꯑꯩꯗꯤ ꯀꯌꯥ ꯍꯩꯅꯗꯦꯀꯣ ꯅꯪ ꯇꯧꯔꯤ ꯊꯕꯛꯁꯦ ꯏꯕꯦꯝꯃ ꯂꯥꯛꯔꯣꯏꯗ ꯖꯥꯠꯂꯣ ꯂꯥꯛꯀꯅꯤꯗ ꯏꯆꯦ ꯅꯪꯅ ꯇꯧꯔꯤꯁꯦ ꯑꯩ ꯀꯤꯀꯣ ꯀꯩꯝ ꯈꯟꯒꯅꯣꯃꯤ ꯏꯆꯦ ꯑꯩ ꯊꯣꯛꯄ ꯇꯧꯒꯦ ꯌꯦꯡꯉꯨ ꯏꯆꯦ ꯂꯥꯛꯏꯗꯣ ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯨꯀꯣ ꯏꯆꯦ ꯀꯩꯝ ꯄꯥꯈꯠꯀꯅꯨ ꯑꯁ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯇꯨꯃꯤꯟ ꯂꯩꯌꯨꯍꯦ ꯅꯨꯡꯁꯤꯃ ꯇꯨꯃꯤꯟ ꯂꯩꯌꯣꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯌꯧꯔꯛꯄ ꯀꯨꯏꯗ꯭ꯔꯤꯗ ꯑꯩꯈꯣꯏꯁꯨ ꯑꯩ ꯉꯥꯏꯕꯗ ꯋꯥꯔꯝꯃꯅꯤ ꯋꯥꯗꯦꯗ ꯁꯣꯝꯅ ꯃꯇꯦꯡ ꯄꯥꯡꯅꯤ ꯍꯥꯏꯕꯗꯨꯗ ꯑꯩꯈꯣꯏꯗꯤ ꯍꯦꯛꯇ ꯉꯟꯅ ꯉꯥꯏꯖꯔꯕ ꯑꯩꯈꯣꯏ ꯆꯦꯗꯤ ꯅꯪꯉꯣꯟꯗ ꯁꯦꯜ ꯂꯧꯕꯁꯦ ꯃꯥꯗꯤ ꯌꯥꯝ ꯏꯀꯥꯏꯖꯔꯕꯅꯦ. เ ꯀꯩꯁꯨ ꯏꯀꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦꯗ ꯑꯉꯝ ꯃꯇꯦꯡ ꯄꯥꯡꯅꯕꯕꯨ ꯑꯗꯣ ꯅꯣꯏ ꯆꯦꯁꯦ
ꯈꯣꯟꯖꯦꯜꯗꯒꯤ ꯃꯁꯛꯅ ꯍꯦꯟꯅ ꯐꯖꯩ ꯍꯣꯏ ꯑꯩꯈꯣꯏ ꯆꯦꯁꯦ ꯂꯩꯀꯥꯏꯒꯤ ꯃꯤ ꯃꯌꯥꯝꯅꯁꯨ ꯐꯖꯩ ꯐꯖꯩ ꯍꯥꯏꯅꯩꯌꯦ ꯅꯨꯄꯥ ꯃꯌꯥꯝꯅꯁꯨ ꯇꯥꯟꯅꯩꯌꯦ ꯍꯥꯏꯅꯔꯝꯒꯅꯤ ꯅꯣꯏ ꯆꯦꯒꯤ ꯁꯛꯇꯝꯁꯤꯗ ꯑꯗꯣ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯕꯤꯅꯦ ꯍꯥꯏꯗꯨꯕꯨ 9,000 ꯑꯩ ꯀꯥꯎꯖꯗꯦ ꯌꯥꯎꯔꯦ ꯑꯩꯈꯣꯏ ꯆꯦꯗꯤ ꯀꯥꯏꯔꯅꯤ ꯑꯩ ꯑꯣꯏꯅ ꯂꯧꯔꯒꯦ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯁꯦ 10,000ꯅꯤ ꯑꯗꯣ ꯑꯩꯈꯣꯏꯗꯤ 9,000ꯗꯪ ꯍꯥꯏꯕꯅꯤ 2,000ꯗꯨꯅ ꯅꯪꯒꯤ ꯈꯣꯔꯁꯥ ꯑꯣꯏꯅꯕ ꯇꯥꯃꯣꯗꯤ ꯄꯨꯛꯆꯦꯜ ꯌꯥꯝ ꯆꯥꯎꯏꯅ ꯌꯥꯝ ꯐꯩꯅ ꯅꯪꯅ ꯄꯪꯊꯥ ꯊꯥꯒꯠꯄꯤꯔꯦ ꯑꯗꯣ ꯅꯣꯏ ꯆꯦꯒ ꯑꯩꯒ ꯎꯅꯅꯕ ꯑꯝꯇ ꯁꯤꯜꯂꯧꯗꯅ ꯑꯁ ꯁꯤꯜꯂꯛꯀꯦꯕ ꯉꯥꯏꯉꯝꯗꯕ ꯇꯧꯒꯅꯨ ꯁꯤꯗꯩꯗꯤ ꯑꯗꯨꯝ ꯎꯅꯗꯧ ꯂꯩꯔꯕꯅꯤ ꯍꯣꯏ ꯅꯪꯅ ꯐꯅꯕ ꯁꯤꯜꯂꯣꯀꯣ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ ꯍꯣꯏ ꯍꯣꯏ ꯆꯦ ꯑꯩꯅ ꯍꯥꯏꯕꯗꯣ ꯃꯇꯨꯡ ꯏꯟꯅꯍꯧꯔꯁꯦ ꯀꯩꯅꯣꯝ ꯇꯧꯔꯤꯁꯦ ꯄꯕꯟ ꯃꯥꯏ ꯃꯇꯨꯡ ꯏꯟꯅꯍꯧꯗ꯭ꯔꯗꯤ ꯄ꯭ꯂꯥꯟ ꯂꯣꯏ ꯁꯣꯏꯔꯅꯤꯌꯦ ꯂꯥꯛꯑꯣ ꯍꯣꯏ, ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯇꯥꯃꯣ ꯑꯉꯥꯡ ꯍꯤꯗꯥꯛꯇꯣ ꯂꯩꯕꯤꯔꯛꯑꯕꯣ ꯑꯁ ꯍꯤꯗꯥꯛ ꯑꯝꯇ ꯉꯥꯏꯈꯣꯗ ꯁꯦꯟꯒ ꯂꯣꯏ ꯇꯥꯍꯧꯔꯦ ꯃꯔꯨꯞꯀꯤ ꯁꯦꯜ ꯄꯤꯒꯗꯕ ꯄꯤꯔꯝꯗꯦ ꯑꯗꯨꯕꯨ ꯌꯥꯎꯅ ꯂꯣꯏ ꯇꯥꯍꯧꯔꯦ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯑꯗꯨꯗꯤ ꯀꯝꯗꯧꯅꯤ 이나마 तामोगी खोंगोन थोइने लिजरइनी तामोगी 셀도 ताहाउब नते ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯑꯩ ꯕꯥꯞ ꯑꯃ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯋꯥꯍꯩꯁꯤꯡꯁꯦ ꯇꯥꯕꯗ ꯏꯅꯝꯃ ꯉꯛꯄ ꯐꯥꯎꯔꯝꯒꯅꯤ तामोसे इनामागी मफमदा अराम खोंथांग खरा थांगी ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯇꯥꯃꯣꯅꯗꯤ ꯁꯦꯜ ꯇꯥꯍꯧꯔꯦ ꯍꯥꯏꯔꯦ ꯑꯉꯥꯡꯁꯤꯡꯁꯤꯅ ꯑꯃꯨꯛ ꯁꯦꯜ ꯇꯥꯍꯧꯗ꯭ꯔꯦ ꯍꯥꯏꯔꯦ इनामा वरी पुंबा लिजागे इकुई कुई जिंगे मतमदा तामोना इंगोंदा फोन तौरकी हाइबदी रोंग नंबर तारकी इंगोंदा हंजिन हंजिन अइना रोंग नंबर ने हाइरबदा तामोना हंजिन हंजिन अदुम कॉल तौरकी अइना कयारक तौरक्तनबा थिना सुंगांकी तामोसिना इचेदा हंजन तामोना कॉल तौसलपदुदा अइना तामोदा असुमना कोई सिनावगी अइकी मुचिनबा अइकी हाबदी 9,000 को कꯩꯁꯨ ꯀꯥꯏꯗꯦꯗ ꯁꯦ 10,000ꯅꯤ तामोदी पुचेल याम चाउना याम फैना बबत माई मतु इना हुगदमने इना हुद्रदी प्लान ओइ छोरनी लाओ लाओ थोरो लाओ सिंदौकना इची इबानी असेंबदो खंगनगेना तामोगी खोंगु लिजरइने ꯇꯥꯃꯣ ꯑꯗꯨꯛ ꯌꯥꯝ ꯆꯥꯎꯅ ꯑꯩꯉꯣꯟꯗ ꯃꯤꯅꯝꯃꯤꯁꯦ ꯀꯔꯤꯒꯤꯅꯣ ꯅꯪꯁꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅꯤꯀꯣ ꯅꯪꯃꯛꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯃꯤꯅꯝꯂꯝꯒꯅꯤ ꯑꯩꯅ ꯊꯥꯖꯕꯩ ꯋꯥꯡꯃꯗꯅꯦ ꯇꯥꯃꯣꯒꯤ ꯑꯗꯨꯛ ꯌꯥꯝꯅ ꯃꯣꯠꯂꯕ ꯄꯨꯛꯆꯦꯜꯗꯨꯕꯨ ꯀꯩꯅꯣ ꯊꯥꯗꯣꯏ ꯑꯩ ꯂꯥꯟꯈ꯭ꯔꯦ इनामा तामोदा नारिब लैनासे याम फत्रब महिंग मखल अमने इनामाना मतम जाना लेहिंगबिहो तामोना ताहाउरे हारिब सेंफमदा अइंगोंदा लेजर इनामादा सिनजरमगे से अमुक जजरुखिगे इनामा ꯊꯥꯗꯣꯏ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯁꯤꯒꯨꯝꯕ ꯊꯕꯛꯁꯤ ꯇꯧꯔꯔꯣꯏ ꯑꯩ ꯅꯉꯣꯟꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ